Hello mayam, mayam hojikne pung amma tadri. Pung amaga minute tara tare ado mayam aku hoji jumda chatke aina loisanabudi lore nanaga mapaga di chakhare haba thokat khare modi gari da chattoini scooty da chattoini do aiga muni ga di line gari da chattoini ba ado mayam ai si yong ngara mandi de lai puja kori ba ge phiron de kai de ngasi loina sudok ko siga su phane su lai re mayam sigana phi lai re phi je phobum lai tabage ina chiar dum phobane ba phi phobum lai te ba imung da ne adu ge ina chapal jing ji lo pura ma lausala thaba me sina ba dum khara malap to chapal jing je mapan da loi thame ado khara pha pha ba sing ji imung da loi pusala thame do ji motam je pochai ga huran nei do gi puja matam gi mi hang ma matam ni pochai chapal ni lai ram draga di phak ta da ba do gi akhoi na nai si khongrau ji ma kang ba ngam dre si pu ga dam ne ba kang ba ngam dre du na thame ado mayam ai silcher manung gi video am ta lawrak tre silcher manung lambi phat ta ba na loi ba video am ta lawrak tre da hoji direct kabung ga jawre kabung ga su puja manung yeu na tawira ne dukan am ta thong hang de loi ban tawe ba adu akhoi dhormi gari tonge akhoi se mamangi sit ta phang da bana maningi sit ta phamme ba mamangi sit je sumaina passenger loi full oire aduna maningi sit ta phamme aham badi maningi sit ta pham ba je isa ga haige ontha ge tawri bamra adu ai mayam dum lak padagi akhoi ji dormi yaure ada dormi yaura kanda igi he mamang da ina chaning ba porama leirame ba ase jiga kurma do chini jo ma asang asang ba kurma do adu leirame adu su laure ai mingonda jen ba ko ba mayam loksale ba adu gi mayam ai se jalebi lauke na chatlaga adu mogi jalebi sembagi chini je jengu asibu charga haksang da phagidra ba ma chumna da jamba chini na te ba sigai siga tawhalli ne ba jalebi do adu makpu mayam ai jalebi laudi laure ba ko kg ama laure em dege paisa leitabagi ne moigi online leiram da dukan duga adu sigi hek jalebi dugi hek mamang da maitei dukan ama leiram ba adu mangon da ina haijare ba ko ai online tawjage paisa lupa chahum khatang piwaina adu mai tawdana moina paisa pibirak padagi ai jalebi su kg amaga degi khaja se piece kun khaka degi jalebi se kg amaga adai asibdi aina ngasaina laure ko ase yam pamjai ba ijumda su jo asibu jomba la da hekta laura sai ba chini di chini ne pha ponte haksang da budi da ai amuka so hanna me yan uhali sini jengo jalebi sa ba je kaya makoi da akhoi hakchana kayam songone ai do ado mayam hoji apen komla khara heira khara laukhige heng nindaka ba numit di keno to do ni manama akhoi mahadev to num heiru kara katpagi aina ne aduge heira khara su laure adugi ai asigi carry bag acho basida pairaga dum porai ne ba lae de mapa ju loba lakadab da ina mapa da la anu ai dum line gari da la aga ina lae chatle ba ko ꯑꯩꯈꯣꯏꯅꯦ ꯑꯣꯇꯣ ꯑꯃ ꯐꯪꯉꯦꯕ ꯑꯩꯅ ꯃꯄꯥꯗꯣ ꯂꯥꯛꯀꯅꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯑꯒꯦ ꯍꯥꯏꯅ ꯑꯣꯇꯣꯁꯤꯒꯅꯦ ꯂꯨꯄꯥ 50ꯒꯤ ꯃꯐꯝꯁꯦ 50 ꯂꯧꯕ ꯖꯒꯥꯁꯦ ꯃꯣꯏ 80 ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯝ 80ꯗ ꯇꯣꯡꯉꯒ ꯆꯠꯂꯦ ꯃꯌꯥꯝꯁꯦ ꯕꯣꯟꯗꯦꯔꯥꯄꯨꯔꯒꯤ ꯂꯝꯕꯤꯅꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯐꯕꯅꯤ ꯅꯨꯡꯁꯤꯠꯀꯁꯦ ꯊꯠꯇ ꯇꯩ ꯂꯥꯎꯏ ꯅꯨꯡꯁꯤꯠꯀꯁꯦ ꯏꯪ ꯂꯥꯎꯏ siga school lama leire kaisu lapa mafam nate ba nang na ini siga je lupa marfu balaw ri saungning na pan thui bi ta na sakhin do ra ni jau do re ꯑꯩꯈꯣꯏ ꯍꯧꯖꯤꯛꯅꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯆꯪꯉꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯦ ꯈꯔꯗꯤ ꯃꯑꯣꯡ ꯆꯥꯗꯦ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯕꯅꯦ ꯅꯣꯡ ꯇꯥꯔꯗꯤꯅꯦ ꯈꯔ ꯆꯄꯦꯠ ꯆꯄꯦꯠ ꯂꯥꯎꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯆꯦꯛ ꯈꯔ ꯕ꯭ꯂꯣꯛ ꯈꯔ ꯊꯥꯅ ꯈꯣꯠꯅ ꯇꯧꯒꯗꯕ ꯁꯟꯅꯤꯔꯣꯏ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯗꯦꯕ ꯑꯗꯨꯅ ꯃꯥ ꯒꯥꯔꯤꯁꯨ ꯁ꯭ꯋꯥꯏ ꯑꯗꯨꯝ ꯊꯝꯃꯝꯃꯦ ꯑꯗꯣ ꯑꯩꯁꯨꯅꯦ ꯑꯁꯤꯒꯤ ꯃꯇꯦꯛꯁꯦ ꯆꯄꯦꯠꯁꯦ ꯑꯁꯤꯁꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯅ ꯂꯥꯛꯑꯒꯅꯦ ꯑꯗꯣ ꯆꯠꯄ ꯌꯥꯃꯟꯗꯕꯒꯤ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯔꯒ ꯁꯨꯃꯥꯡ ꯑꯩꯈꯣꯏ ꯏꯆꯦꯝꯍꯟ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯐꯥꯎꯔꯒ ꯂꯥꯛꯑꯦ ꯃꯆꯥꯁꯦ ꯄꯨꯈ꯭ꯔꯤꯗ ꯂꯩꯔꯦ ꯆꯠꯀꯗ ꯏꯁꯩꯗ ꯉꯥ ꯂꯩ ꯂꯥꯛꯀꯦ
ꯍꯪꯒꯥꯝꯒ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯑꯩꯗꯤ ꯗꯥꯏꯔꯦꯛ ꯑꯩꯒꯤ ꯔꯨꯝꯁꯤꯒ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯔꯨꯝꯁꯦ ꯆꯥꯛꯈꯨꯝ ꯃꯆꯥꯁꯤꯒ ꯑꯩꯒꯤ ꯐꯃꯨꯡꯁꯨ ꯎꯄꯨꯁꯨ ꯁꯣꯕꯣꯛꯁꯇꯩ ꯀꯩꯗꯩ ꯑꯅꯥꯒꯗꯤ ꯑꯝꯇ ꯄꯨꯁꯟꯗ꯭ꯔꯦꯕ ꯄꯨꯝꯅꯃꯛꯇꯣ ꯆꯟꯅꯕ ꯍꯥꯏꯅ ꯁꯤꯒ ꯑꯗꯨꯝ ꯊꯝꯃꯒ ꯑꯩ ꯀꯣꯟꯅꯔꯀꯣꯝ ꯂꯩꯔꯤꯅꯦꯕ ꯑꯩꯁꯨ ꯑꯩꯒꯤ ꯔꯨꯝꯁꯦ ꯑꯝꯇ ꯁꯦꯝꯒꯦ ꯑꯩꯅ ꯇꯧꯕꯁꯦ ꯈꯤꯇꯪ ꯉꯝꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯣꯛꯏꯕ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯔꯤꯕ ꯊꯣꯡꯁꯦ ꯈꯥ ꯃꯥꯏꯀꯩ ꯑꯣꯜꯂꯦꯕ ꯑꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯅꯣꯡꯄꯣꯛ ꯑꯣꯟꯅꯕ ꯑꯩꯅ ꯇꯧꯕ ꯍꯟꯗꯛꯁꯨ ꯑꯩ ꯉꯝꯃꯔꯣꯏ ꯃꯇꯝ ꯁꯥꯡꯅ ꯐꯪꯗꯕꯅꯤꯅ ꯁꯤꯒ ꯐꯛ ꯂꯩꯁꯤꯅ ꯃꯄꯥꯅ ꯐꯤ ꯊꯤꯔꯝꯕꯒꯤ ꯐꯛꯁꯦ ꯊꯥꯗꯔꯝꯕꯅꯦꯕ ꯃꯌꯥꯝ ꯑꯩ ꯌꯨꯝ ꯌꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯩ ꯌꯨꯝꯗꯅꯦ ꯃꯣꯕꯥꯏꯜꯁꯦ ꯀꯥꯎꯟ ꯊꯝꯃꯦ ꯑꯗꯣ ꯄꯨꯝꯅꯃꯛꯇ ꯄꯤꯔꯝꯃꯦ ꯍꯧꯖꯤꯛꯅ ꯏꯆꯦ ꯇꯣꯟ ꯍꯣꯏꯗꯅꯦ ꯐꯝꯃꯤꯅꯦꯕ ꯃꯣꯏꯅ ꯑꯔꯣꯏꯕ ꯌꯨꯝꯅꯦ ꯃꯃꯥꯡꯗ ꯌꯨꯝ ꯑꯍꯨꯝ ꯌꯨꯝ ꯑꯅꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯃꯣꯏꯗꯁꯨ ꯄꯤꯔꯝꯃꯦ ꯑꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯃꯣꯏꯗ ꯐꯝꯃꯦ ꯑꯗꯨ ꯃꯥꯁꯨ ꯐꯝꯅꯅꯦ ꯑꯗꯨꯝ ꯆꯥꯅ ꯌꯥꯎꯗ꯭ꯔꯦ ꯑꯊꯨꯝꯕ ꯑꯗꯒꯤ ꯃꯥꯒꯤ ꯑꯗꯨꯝ ꯀꯩꯀꯩꯗꯒꯤ ꯑꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯄꯨꯔꯛꯄꯅꯤꯗ ꯑꯩꯒꯤ ꯑꯥꯗ ꯆꯥꯅꯕꯒꯤꯗꯣ ꯍꯩꯖꯥꯡꯁꯤꯁꯨ ꯄꯤꯔꯝꯃꯤꯅꯦ ꯃꯤꯉꯣꯟꯗ ꯑꯩꯅ ꯂꯥꯛꯄꯗ ꯃꯣꯏ ꯅꯪꯉꯣꯟꯗꯅꯦ ꯍꯥꯏꯁꯦ ꯑꯩꯅꯅꯦ ꯑꯥꯗ ꯆꯥꯅꯕꯒꯤꯅꯦꯕ ꯇꯣꯃꯦꯇꯣꯁꯦ ꯑꯗꯨꯝ ꯄꯨꯖꯥꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯌꯨꯝꯗ ꯂꯩꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯗ ꯂꯣꯏ ꯌꯦꯟꯊꯣꯛꯑꯦ ꯈꯔ ꯂꯣꯏꯔꯦ ꯆꯥꯃꯤꯟꯅ ꯑꯗꯨꯅꯦꯗꯣ ꯑꯁꯤꯒ ꯈꯔꯈꯛ ꯂꯦꯝꯃꯤꯁꯤꯅ ꯑꯩꯒꯤ ꯆꯥꯕꯒꯤ ꯃꯣꯔꯣꯛ ꯌꯥꯎꯔꯤ ꯃꯣꯔꯣꯛꯁꯦ ꯇꯪꯈꯥꯏꯕ ꯑꯣꯏꯌꯦ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯁꯨ ꯉꯁꯥꯏꯗ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯔꯤ ꯌꯦꯡꯉꯨ ꯃꯣꯔꯣꯛꯁꯦ ꯁꯥꯕꯅꯤ ꯃꯅꯝ ꯕꯨꯡ ꯕꯨꯡ ꯅꯝꯃꯦ ꯅꯥꯇꯣꯟꯗ ꯄꯥꯟ ꯏꯔꯣꯝꯕ ꯍꯥꯎꯋꯤ ꯏꯆꯦ ꯏꯇꯩꯍꯟ ꯈꯨꯠꯁꯥꯎ ꯑꯃꯅꯤ ꯉꯁꯤ ꯃꯩ ꯍꯧꯈ꯭ꯔꯦ ꯊꯕꯛ ꯁꯨꯕꯗꯁꯨ ꯋꯥꯔꯦ ꯑꯗꯨꯅ ꯌꯨꯝꯒꯤ ꯍꯪꯒꯥꯝ ꯐꯖꯗ꯭ꯔꯥ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯍꯪꯒꯥꯝ ꯃꯇꯠꯇꯣ ꯇꯥꯡꯅꯒ ꯂꯩꯅ ꯆꯥꯖꯔꯤꯅꯦꯕ ꯃꯄꯨꯟꯗ ꯂꯨꯄꯥ 10 ꯄꯤꯅ ꯑꯗꯣ ꯁꯤꯁꯦ ꯍꯦꯛꯑꯒ ꯊꯝꯃꯝꯃꯤꯅꯦ ꯁꯤ ꯌꯦꯡꯉꯨ ꯐꯖꯗ꯭ꯔꯥ ꯍꯪꯒꯥꯝꯁꯦ ꯃꯌꯥꯝ ꯑꯩ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯅꯦ ꯕꯥꯔꯇꯤꯟ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯈꯔꯥꯁꯦ ꯌꯦꯡꯉꯨ ꯉꯥꯅꯤꯅꯦ ꯃꯌꯥꯝ ꯉꯥ ꯈꯨꯌꯥꯝ ꯑꯃ ꯑꯩ ꯈꯣꯏ ꯆꯨꯞꯄ ꯌꯥꯔꯦ ꯑꯩꯈꯣꯏꯅꯦ ꯀꯨꯍꯥꯕꯨꯗꯤ ꯆꯥꯖꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ ꯀꯨꯍꯥꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯑꯗꯨꯃꯥꯏꯅ ꯁꯣꯛꯇꯣꯏꯅꯦ ꯑꯩ ꯈꯣꯡꯒ ꯅꯦꯜ ꯄꯣꯂꯤꯁ ꯇꯩꯗ꯭ꯔꯤ ꯅꯦꯜ ꯄꯣꯂꯤꯁ ꯇꯩꯁꯟꯗꯣꯏꯅꯦ ꯄꯣꯔꯛꯏꯔꯣ ꯑꯩ ꯁꯣꯛ ꯉꯝꯃꯔꯣꯏ ꯑꯩ ꯏꯁꯤꯡ ꯄꯤꯛ ꯊꯜꯂꯦ ꯑꯩ ꯆꯤꯡꯈꯠ ꯉꯝꯃꯔꯣꯏ